Purup amaga tiambang pinadrobadi sokot pengamloy haina hilera committee ki vice chairman ki khomba nyumaina haikre. Kurumjari meng tabri sing param nok suboloina poksanro pijri. Landamasi khundamini ba puruf amaga gi marakta tiambang pinadrobadi sokot po oithok oi haina hilera committee ki vice chairman Z ki khomba nyumaina Langmai Higher Secondary School Sangapa Musung Mapul Suba Independence Day Trophy Holdopi Thom Haikre. Tarmadu da Education ki Additional Director Mangte Lartekom Langmai Village Authority ki Chairman P Lungfudong Singbamyo Kiana Suraki. Tim Parang Duna Sarwaduna Tamay Halifax Lampak Pangtupa Independence Day Trophy Holdopi Thomba Paramari Suba Sigwazman ki CEO AK Singh Tamay Primary Health Center ki Medical In Charge Dr. Adani Singbamyo Kiana Suraki. Tawang mari lenana ki khongban haikibada purup amana tabo ama pakat pamatamda atopa amana yokshin draba amadi mi amana toba thabak mi amana singthana drabadi kangkhong sa samasama orpanatna karisu tongsaba phangloi amana amada tembang pinaduna nungsi sanana leminarbu matamda mapung phaba sokhatpa ngamlakani liangmai lol asi class 12 phaba tambi yana thawang loire jiangmai lol asi sur sarkana sakhanna ba thuba matamda thaba onthok lagni haiki 동안 바 organization들이 동안 바 쿤게 리더 매amna 아이코이 association 기 강대 church 기 강대 나트르가 동안 바 코기 LNC 기 강대 리앙마이 뿌이 바우디 강대 리앙마이 student union 강대 제마이 뿌이 바우디 제마이 나가 카운슬 강대 로마이 나가 카운슬 강대 로마이 뿌이 바우디 강대 레리바 매am 시나 cooperation pibiduna yam nungaina mayamna khanbagumna thabak togu ngamdrusu ai tenor sida irang leitana asumaina nungaina chatharapse noi mayam gi prathana amasu noi mayamna mateng pangbibagi maramni Ward number 6 ki cooperator Toramuk Indrizitna Maki Tham ki phangba kerosene ngase Lasam Khurel Lekai Development Committee da khusinaduna yum yangkhani thuda liter ani ni gi sangda ahongbu mamalda phangan khre Toramadu da Uripo Kendru gi MLA L Nandakumar Ward number 6 ki member Huiram Deepak Committee ki President L TS Manin Singmami Kyan Suraki L TS Manin haikibda cooperator amana sarkarna piba kota se prajada yenthu haiba leitrabasu Indrizina prajagi khallaga pakaliba thabasi apabu khongthangni cooperator T Indrizina ahanba oina yenthoklibasi se tangkak naina ward taru club amadi mara paibi singa khusamnaduna tha thagi phangan bahonagani haike masi makata na government akogi cooperator amada pipon thokpa masai ki kerosing singdo ek pangpaga matang leidiba ward amasi club amasung mara paibi singda khuchin najaraga akogi mamang thakta akogi phangamdaba aduga anoba model sing senge haina wakalonda akoi ngasi cooperator moina akoi kajarapani mayamasu nusibida thagarbogi matungina anoba model ama ward number 6 da hawdupagi pawamase ngasi ki club asinasu yamna chauna mateng pipidabuse ai sama ward number 6 ki cooperator moina yamna club asibo amasu ngasi ward number 6 ki miyambu thagachaba sunukjeri Nasi National Handloom Day thorum Manipuri tongan bomofong kada handloom cluster sing amadi mari leinu sing sin pangthokle mapung oibe thorum nungthili pung ani tamu matamda Palace Compound leba Manipur State Film Development Society auditorium da Chief Minister Okami Bobina Chief Guest oiduna pangthokadori hoji pawgi marktana temba brand tonobnese Pain relief ointment. Khang naba, ok sikpa, tang sikpa, phu naba singbada sinaba yarba, lipsa pumna puthok saba, oza. Changi labor solak padagi puchu singaktaba, hakcham choktarba, tumba chaba yaraktaba, khong hamba numayaktaba singidabat, amatta nayarba upaidi, Jolib Syrup, amasung Jolib capsule bu changi nisinabiyo. India ki ahanba National Award di Government of India na piba
Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor Amadi Akupamarol Loktak Industry, Industrial State, Takiel the contact of you. ISTV discussion hour. Which party will form the next government in Manipur? It's a big question. Congress, BJP, MPP, etc. or alliance. What's ISTV discussion hour at 8 p.m. on 7 August 2016 on ISTV 1. Watch daily ISTV discussion hour at 8 p.m. Break na itong itaram ng muksari. Naman sa December tang taramapalgi numilang pung tagat lumtaro matamba kwata 12 mapalda Manipur Rifles ki personal amana tropa Bajaj Pulsar motorcycle na thomadalay hidaba Siaglal Zongs Wi-Fi missing matanda sarkar na tuwa matamba compensation pidawadi khongjang sangsalag ni haina misisi matanda sang kibat je sige mi amana ngarang sura sampur da pangthokpa pawmi sing unabada phongdokrai Leingak sasanda wani di biru mayamna asi matu macagi awabasi yengaga matik chaba XBSK warakasu mai phangphom tok pataro su mai wabasi yenga mapung phan loina appeal tawdei na ba harauna ba masi matangda leingak sasanda wani di biru mayamna asi matu macagi awabasi yengaga matik chaba XBSK warakasu mai phangphom tok pataro su mai wabasi yenga mapung phan loina appeal tawdei Leslie Promor pau amukan pijri Furup amaga tembang pina berada badi capu pengamloi haina hill area committee ge chairman ki khombai nyumai na haikai Hausi ki dia astin na pijak pau mutang slezre meng tahu kono pau mukan na kodre